Nagagi lamsingda narolda khunda silamba Kukising Tanthokpa Hauragani Liangmai Naga Council Stern John. Yellow Furuf Nagagi lamsingda narolda Jangsilaktuna khunda silamba Kukising Masa Khangdokpaga Loinana Karigumba negotiation amata tawduna thubada Tanthokpa Hauragani haida Liangmai Naga Council Stern John. LNC Ejena Marilenaba Kukisingda Jacksonwa thamlakli. LNC Ejena Thadorapa Cherol Amana Hai Yellow Ngaitigi Naga Furuf na khunda laita aduna laklaba mafam ama oiriba Manipur ki Sanapati district ki saitu Gamfazol subdivision ki manung chana lairiba Kharambai Faikholda logi wangmada Kuki militant sing camp sajilakpagi thawong aduki matik angakpa phawi. Kuki militant sing asena tawge yauna tawba thawong ama oibeda na chana khulsing asida khunda laita aduna Lairiba Naga Furupu Fongna Usitabagi Thawong Amani Handakta Hokiba Thakaragi Mamangda Governor Gilamjing Makada Ste Lengangna Hariba Kukising Asina Lepa Laitana Lam Kopsena Bahonarapagi Mayakta Naga Gilam Sing Sungsoi Soy Nangak Sengani Haibigi Chapchaba Thazaba Piduna Naga Sing Tangsilamba Democratic Oiba Kongjang Sing Lefanaba Foothill Naga Coordination Committee FNCC da Appeal Taurakibani Naga Sing Thamoy Sing Lamdamasi Ing Tapalamdam Ama Ohena Bahonari Adobo Ste Lengang Masana Miyam the Piki Thazaba Amadi Lofam Thokpa Thawdang Laurak Loinana Naga Furuf ki miyam na piki ba thazabagi thabak ta onthok ta batumina election ba sina Naga sing na nungnang mapuhali hari LNC jena thadok pawarol aduna makha tar aduna lamdam asida ingtap papurang na Naga sing na thamoy sing na honariba segi ona taina ba mawongda Naga sing lam manung magtada foreign militant group sing bu ngak sena ba aron ba thawrang chathabagi phibam da lakli Hauze Kharambai Faida Chathariba illegal Kuki militant sing camp sabagi thaba asima Indian Security Forcing amadi Governor Administration ki makhada yamna phongna chathari maramasina karigumba lenga ki maikai degi hariba Kharambai Faikholda sajilakliba illegal militant sing camp sing khudakta lokthokna ba thabak paikhattaba tarabadi Naga sing na hariba Kuki illegal militant sing camp sing lokthokna ba thabak tangai fadana lokhat patai haiba section wa thamlakpaga loinina government amadi FNCC anigi manakta yanakhiba wafam sing thabakta onthorakta badagi thorakpa fafattagi Langang Logadabani Haina, Marilena Basing the Tamlakli, Panbayabadi Handakta Sunaga Community Mangagi joined Traffic Council of Manipur State Asida Toliba illegal immigrant Giwa Toxida, Mi Ing Changmi Naba Prime Minister da Memorandum P. the Taxin Balai Kravani. Imphal dagi Kamjong Chatpagi Lambi the district Anigi BJP Luching Basing na Haiba dagi Kuki IDB Singa Unakibani Kemchan. Tha Sigini Panda Litan Sarai Kongda Laiba Kuki IDB Singa Unakibado Ukrul Amasung Fungyargi BJP Luching Basing na Peace Message Sama Piba Chumi Haiba dagi Unakibani. Relief ke Maduda Lairamba Kuki IDP Sing na Sumakoya Tuba Matamda Mayumda Hanaba Honabada Pangbi Aba Mating Pangbi Haina Taksilaki Haina MLA Kemchana ngasi Mapangi News Channel Amaga Haktengna Unaba Amada Fongdokre MLA Kemchana Makata na Fongdokibada Numit Adu Maha Kamjong da Chatpani Imphal Ukrul Fawbagi Mara Asida Litan Amasung Chasata Kuki Khul Ani Lay Kamjong Chatpagi Khongchat Aduda Ukrul Amasung Fungyar District ki BJP ki Luchingba Sing na Litan Sarai Khongda Lairiba Kuki IDP Sing Aduga Unaduda Peace Message Sama Piba Chumi Haibadagi Chana Thangnaba Polam Kaya Ama Lairuga Kuki IDP Sing Aduga Unakibani Mahakna Relief Camp Aduda Changba Matamdasu Kuki IDP Sing Aduda Mahakpu Harau Oki Lairiba Ungkhanaba Sigi Marakta Ikoi Masel gi Marakta Thajanaba Ama Thamduna Santi Laknaba Honaba Haibasi Chumi Haina Khanbana IDP Sing Aduga Unakiba Aduda IDP Sing gi Maikai dagi Makhoya Thuba Matamda Mayumda Hanba Pami Madugi Damak Sarkar da Taksinduna Pangbi Aba Mateng Pangbiu Haina Wakalakiba Aduda Mahaksu emotional oiki Mahaki Maikai dagi su Malemda conflict thoktaba mafam leite adubu ungkhatnaba na chawkhat thorangi thabak singda khumdabada natana tungi hawgalaliba mirol singda pigadoriba China kaya adu yenglaga ekoi maselgi marakta lairiba thajanadaba adu kokhanduna santi laknaba honamina duna hanagu nungsi chanana leiminanaba honase haina khangalami Kuki IDP Sing aduna suma ki wafam aduda yamna pungning changna taki Kuki bu oiro Meitei bu oiro lanjeta duna relief camp ta lairiba sing asi loinamok mayumda hanba pama ngaktani haina fongdoki IDP Sing na loan sing na bahonabada sana lupa kaina re IDP Sing na yumda lairingai laruba loan sing na bahonabada masada yawjarakpa sana lupa kaya kaithongna re haina political activist sapam chakang leipa na fongdokre Meitei Chengak Maitra Bak na sinduna Manipur Press Club ta pangthokiba International Human Rights Day gi tharonga mari lainana Fongdokibani Tharamaduna Meitei Chengak Maitrawaki Vice President Ahanthem Mungcha Kangla TV News ki Chief Editor Ningthau Khongjam Thanil Aam Aadmi Party Manipur ki State Cooperator Bishwanath Thingnam Political Activist Hauvism Gita Jain amadi Political Activist Sapamcha Kanglaipa na Tharamadugya Thoiba Mithunglen Singh Thoram Mapu amadi akhanaba Mithunglen Singh oina sarugya khibagal loinana Political Activist Sapamcha Kanglaipa na makha tar duna hai
Manipur thokliba lan asina lanjenarakuna lairiba IDP singi phangpham thokpa right sing phangandana lairi masida natana irang thoktrigai matamda IDP singna makoi gi yumda lairigai matamda laukhiba loan kaya singnaba honabada masada yawjarak pasana lupa kaya kaiduna singba thengnarakpa singmak thamoida nungaitaba fawi Manipur gi hauji oriba temporary society asida thokliba lan asina awaba jaitheng phanglaba miyam gi damak chawkhat thorangi thabak khara tawba mathau tarakle loinana Manipur da anauba political government ama laklaba matamda lamdam masigi miyam gi rights miyam da chapchana fanganduna miyam muning thina ngak sen balenga amma oirsanu haiki san state ta thariba popi pambi sing hunta lengak na mang takhanaba yathang pirabasu police force sing na maming tagi oina manghali kha thangba san state ki township oriba pinlong hopong amasung Siseng da leiba khulai paiba group sing na yamna section na thariba popi pambi sing bu police force sing na maming tagi oina yanthatpagi thabak sing cha thari hairi December gi han bachai oda hunta lenga ki makha da leiba police force sing na mathang kha thangba Tornago village ki manung da leiba Tipong village track ta tharama popi pambi sing ando miyam mamang diyan that pasaduna miyam munam thak tau ki hari popi thari balong mi sing na phongdorak pawarol amanda popi lofam sing ado police force sing na hek haurak padagi hauna miyam mamang diyan that pasaduna lakli masina maram oiduna lomi sing na makhala matagi amang ba mayok na di hari popi thari balong mi sing na member huntaga mapang ama oina chaminariba pao national organization PNO na opium thabigi text lo wasina lomi sing da awabadi piri Hunta lenga amasung PNO na opium thariba lomi singi yumthong sing da text oina MMK lak manga thinaba khangan bagal loina text thi daba lomi singi lofam sing budi mang ta khalam ki haina khunja sing na phongdoraki opium farmer sing na kg 1.6 rom yon bada MMK lak taruk fawa phanglaba so fertilizer singi mamal wangba khusumal gi sel pithok khiba amadi khulai paiba group sing na text pi khibana maram oiduna makhoi gi sendong irei leihode hari opium thabi thaba si chahi amada anirak manung hanjin bada leiba chingi na pom sing da thai hari opium thariba lomi sing na makhoi gi khungangi maya da thabi mohota arapa mi changna daba mafam da thaduna lakli Myanmar gi lan loidringai da anau balan jaw amasu thoklagani haukiba chahi 2021 dagi Myanmar da chathari balan ngasi fawba loishin bang ngamdringai charasi da geopolitics ki anau balan jaw amasu thoklagani haina expert sing na phongdoragli Myanmar da anau balan ama oina thorakadauri ba geopolitics ki lan asi leba sida leiriba atangma makhal gi rare art ki polam sing asi na chawba maram ama oiri rare art ki polam sing asi malem gi oina yamna tangai fadaba posak ama oibana maram oiraga malem gi matik mai leiraba China America Japan India amadi Russia na chingba leibak sing na mieng changlakhibani leiba sida leiriba rare art ki polam sing lauthognaba honarakpagi landa Myanmar da chawna awaba tagadauri Myanmar da leiriba lalhau sing amadi military gi marakta songnariba lana sigi khudong chaba lawnaba honarakibani adubu India gi oinadi yumlonaba leiba ama oibana chawna kanaragani hairi wakat bifam chathariba nupi sing da nongmai kapsinduna mapan hena hatkre Nigeria da wakan bifam chathariba nupi sing da leiba sigi lanmi sing na nongmai kapsinduna miyoi mapan hena hatkre hairi report asigi matungina Nigeria gi nupi sing aduna leiba sida chathariba onaiba amadi nupi sing mathakta chathariba chathai licha chhajat ki matangda pendaba phongdokladuna wakan bifam pangtholingai manungda Nigeria gi army sing na atamdana nongmai kapsilakhibani thaudo aduda miyoi tara romsu chawna so apanang khre adubu Nigeria gi army sing na wafam adu aranbani amadi yumfam yawda wafam di haina phongdorakre panba yabadi Nigeria gi army sing mamangda so asiguma thaudok thoan khiba laikhrabani 2020 da ihauroi sing na nomai kapsiduna miyoi kaya hatkhiba gi thaudok laikhre hairi flight ticket mamal bulupa lising ni fugi mathag yauribasi kamdau nano indigo gi charang na marakta spy jet ke hema flight chama hapchin gadauri Delhi High Court na crisis tholiba indigo ga direction pe duna airport da panduna laikhiba passenger khuding makta compensation pe gadabani haina phongdokhiba ga loinina center lenga ta onsel laduna domestic flight ticket amagi mamal bolupa lising ni fugi mathak yauba yoram libasi yohondana bathabak thoram amatang asi fawa paikhatlamdribasi karigino haina hangkhre oirliba fibam asi nungnang ningai ni hairaduna Delhi High Court ki Chief Justice DK Ofadiana luchingma bench amana wathok asi passenger sing da chawna khudongcha da mayak nahan bagi wathok khakta na te masidi leba asi gi oiba semilon da chawna chaitheng phiba wathok oibana ahenba mieng changpham thoi Civil Aviation Ministry Directorate General of Civil Aviation amadi Indigo na passenger sing da compensation pe na khongthang lokhot kadabani crisis soroko matamda airline sing na khudongchaba lawdana balengak na khongthang lokhapam thoi matam chana center na khuthingdil hawdabana asiguma wathok thokpani haiki panba yabadi Indigo gi crisis thokraba matong center lenga na domestic flight ticket sing asi flight na paigadaba arapagi matung ina mamal asuk tagi henba yaroi haina order thokkibaga loinina Indigo gi operation hanadagi chada tara hanthan kiba laikre nakala na domestic carrier ama oriba spy jet na ningtham thagi oiba schedule da passenger masing yam khalakpagi khudongcha daba si yengsinba ngamnaba airline asigi oiba henba flight chama schedule da hapchilagani haina phongdokre ningtham thagi matamda tourist sing na chathok chasin tawba hengalakpana khongthang asi lokhotpani hari adubu
Indigogi crisis asi yengduna ahenba flight hapchinaba thorang tawrakpasu oigani hairi. Lieutenant General Ahmad nupi journalist amada michi khatkibabu online da yaningdaba phongdongnarakre. Pakistan gi Lieutenant General Ahmad Sharif Chowdhury na paumisinga unaringai nupi journalist amada michi khatkibabu laiba adugi miyamna yaningdaba phongdongnarakre. Pakistan Army gi wangangloi asina nupi journalist amada michi na khatkiba adugi matangda online da yaningdaba paksana phongdongnarakre. Pakistan ki Inter Services Public Relations ki Director General Lieutenant General Ahmad Sharif Chowdhury na press conference amada nupi journalist amada michi khatkibagi video sing laibak sin bathungna thagannarakpadagi police ki wangangloi asigi mathakta maikai kayadagi yaningdabagi wafam phongdongnarakli. Social media da sandorakhiba video amada absa kamal kaubi nupi journalist amana Lieutenant General Ahmad Sharif Chowdhury da jail da lairiba hanagi Prime Minister Imran Khan gi maral gi matang da hanglubada army gi wangangloi asina journalist aduda michi khalakibani hari paumi singna hangba wahangi paukhum yamna hai singna piraduna Lieutenant General Ahmad Sharif na hanagi Prime Minister ase National Security da ki khangan bata natana lenga ki mayokta laiduna Delhi ga khusam nana chatpa misak amani haina sumaral sikhi journalist Absa Komals na hangkiba wahang amagi paukhum da Lieutenant General Ahmad Sharif na hanagi PM Imran Khan asi pukning wakhal gi anaba mayoknaraba mioi amani haina phongdokpaga loidana momon minok toduna Komal da michi khachin khibani hari Asim Munir na nuclear bomb gi button pai khibadagi luching masing mi pai narakre Pakistan gi CDF Asim Munir na laiba sigi nuclear bomb gi button pai khibadagi malem gi luching masing mi pai narakre haina phongdoragli Sengi luchingba Safi Burfat kauba mioi amara India ki Prime Minister Narendra Modi da chithi ama iraktuna Asim Munir gi makutagi sengi miyam kanbina ba haijarakhibaga loidana Asim Munir gi makuta nuclear bomb gi button laikhiba si taraina lawfam thokte matam amada hekta akiba fanglaba attack chatharakpa yai hari Supreme Court na MLA KV da notice pikre Soibam Subhachandra na tharakhiba civil petition hearing tha sigini panda AC ki justice bench amana chathakhibaga loinana MLA KV amadi atai respondent singda chayol mari gi manung da paukhum piraknaba notice issue tawrakhibani